Hello ma'am kamai tanarage ma'am ai singasi anova video am puraga laksare to ma'am ai ngasi gi video oido sina tharoi thongba gi recipe gi video oido ne ba ko to ma'am na su mai khuthong tongali na ko ado ngasi ai gi recipe su ma'am su mingmina se ai di pambiraga di ai gi recipe su sum try toroga yongo ba ko kamai toge na mai gi su khuthong loi tongali na ko do ai gi su sum yengbiyo ma'am ado video se hozarage dadi Sidana mayam akhoi inambokna tharoise mahadi chapinebako chapna aduga tharoise yumdagi porakani aduga mayam siga thongba hominarse ada ahabada aina cooker se thagatlebako thagatlaga ising khara hape ising hapaba matungda tharoise aina phasana chamna leina adugi cooker da phutonebako phutigi damata hapini do adum sa hapini haidi phutba matamanaga tum khatang hapeni tum hapagi clips na ai hapauji haidi kap hapni ba ko adu video kapase haidi yawram dire khangudre aisu adu me asigana ai alu hapni ba ko alu se ai henjang dugi matung na jang da adu hapni adu sta cooker se khumjalla khumjalaga kamhanba city haidi sum approx 5-6 rom kamhanbe ne ba ko kamhalaga asigana hinjang shop to na bagi ngari leire adedi otonga gi ngari do adu leire ko adedi awa padigom jenam adu tilho chanam grind do bakra aduga tej patta ga ko ada hasidana mathangna ai kamda loire ba ko kam loraga aina thum hapi haba do ai udi ucha hawja mayam da adu thum hapagi do haidi phatta mayam do thokli e ba ko ada ahamada ina alu se lai thokli me alu se lai thok to ngana thamde ne ba adu di han sini na thu bu ngai te na ko adu mayam sum yingbiyo haidi ma prang ma ke thu ise adu se thalogi haidi thum hap ki bu na ma gi phatta bu adu thokli ne ba ko adu mayam thok na u ba se adu ne alu se lauthokpa lore ba ko lauthokna side ta thamgani aduga kena tharoi se muk lauthok ne ba ko ahabadi phajana muk lauthok ni lauthoga cham do ni phajana haidi magi white color ki ma prang je tholok se asi se haidi phajana sin ba cham do ne ba ado chi cham gi clip ti ai namja hodra de cham di na ma su cham ni na ko haidi cham gi mong du di adu ki habi na thau a da bra haina khali ba ko alga aduna adu clip di ai laja hawje mayam ada sa na ha inhali ne ba ko sab madi ka tang inga ga jamna nungai da ko so ga mayam amot ba na ta tholai ne ba ko hadi thum ha ki ba do adu duna ama pa se thokla ine ada sta jamna no re almost happy sum jame ba ko jam lo ra ga magi khoi gi tharoi gi mapan hai da kai hai ni man manung gi phatta ba do adu lo thoi ne ba ko ai je tum da ra ga adisdana neat and clean jambalo raga ngasai gi alu do adu khoe ba ko adu ga smash to raga smaina haidi khutna to khai raga kaino tharoi si da mix to do ne ba ko hoi irong ba haidra adu maina haidi asi recipe se mayam gi khuthong ma na da badi khang ne ba ko asi se akoi na ai ne picture ko dige ko mama na smaina thonga I adu gi khuthong gi ne mayam da picture gi ne tawi se adu aham badasdana yangang se hapani yangang se yumgi yangang ne ba ko yumgi yangang ne khoi di yumgi yangang chai ado yumgi yangang na hidana thone budi hap de ba ko do mathang dana morok asuba asisu yumgi ne khoi morok sana sum chai ba ko ado ahambada morok asuba se haidi yumgi asuba se asi hape aduga second dana dukan gi morok se asi se mukhra habi ne ba ko haidi color do phajana ba haina ne ko yumgi asuba sti color khara phajaba walidna ko adudogi ado last na jira makup asisu yumgi asubane ada asise hapa matung da phajana mix tawru ne ba ko mix taw base haidi khara munna haidi mix taw bi ba ko kena di phut kiba tharoi obini na ko haidi mai manung da khara changadi hawi na ko roast ren chup ko pa adudogi myam phajana na mix taw bi ni haidi phajana ot na ko khara munna ngahak haidi sum 2-3 minutes rom phajana ot to ni ba ko aduga sidana amok khang se thagat lani ba ko khang thang jing da thang di sare ga ahambada tej pata se sokarani second time da ke hai pachpon se hape matung da agi na sai gi til hau janam sing grind to buda adu simo hapaga na ha ga ngobi de ne ba ko
ꯉꯧꯔꯕ ꯃꯇꯨꯡꯗ ꯊꯨꯝ ꯊꯥꯛꯄꯤ ꯉꯥꯔꯤꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯥꯔꯤ ꯇꯥꯍꯩꯍꯧꯔꯦ ꯊꯨꯝ ꯊꯥꯛꯄꯤ ꯉꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯃꯈꯛꯇꯪꯗꯅꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯌꯥꯝ ꯍꯥꯞꯄꯒꯗꯤ ꯑꯃꯨꯛ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩ ꯌꯥꯝꯅ ꯍꯥꯞꯇꯦꯕꯀꯣ ꯐ꯭ꯂꯦꯚꯔꯐꯨꯜ ꯈꯔ ꯃꯅꯝ ꯍꯥꯏꯗꯤ ꯂꯥꯛꯅꯕ ꯍꯥꯏꯅꯅꯦ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯤꯗꯅ ꯉꯥꯔꯤ ꯇꯣꯉꯥ ꯉꯥꯔꯤ ꯍꯥꯏꯅꯗ꯭ꯔꯥ ꯄꯦꯀꯦꯠ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯣ ꯑꯗꯨꯗꯅꯦ ꯑꯗꯨꯗ ꯍꯥꯞꯄꯦ ꯑꯍꯨꯝꯒ ꯍꯥꯞꯄꯦ ꯑꯃ ꯍꯥꯞꯄꯒ ꯑꯁꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯦ ꯉꯧꯔꯕ ꯃꯇꯨꯡꯗ ꯃꯨꯜꯂꯛꯑꯀꯥꯟꯗ ꯌꯦꯅꯝꯁꯦ ꯑꯃꯨꯛ ꯍꯥꯞꯄꯦ ꯀꯩꯅꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩ ꯀꯧꯕ ꯈꯪꯗꯦꯕꯀꯣ ꯑꯩꯁꯦ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯌꯦꯅꯝꯁꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯁꯤꯅ ꯐꯗꯤꯒꯣꯝꯅꯦꯕ ꯐꯗꯤꯒꯣꯝꯁꯦ ꯏꯪꯊꯝꯊꯥ ꯌꯧꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯈꯔ ꯏꯪꯁꯜꯂꯛꯑꯕꯅꯤꯅ ꯃꯅꯝ ꯈꯔ ꯅꯨꯡꯁꯤꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯅꯝꯗꯣ ꯊꯣꯛꯂꯛꯑꯦꯕ ꯑꯍꯥꯟꯕꯗ ꯈꯔꯅꯤ ꯃꯃꯥꯡꯗꯗꯤ ꯐꯗꯤꯒꯣꯝꯕꯨꯗꯤ ꯐꯪꯉꯒꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯃꯦꯜ ꯃꯅꯝꯗꯣ ꯊꯣꯛꯂꯛꯇꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤꯃꯅꯝ ꯈꯔ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯨꯅ ꯍꯤꯟꯖꯥꯡꯗꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯍꯥꯎꯔꯛꯑꯕ ꯃꯇꯥꯡꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯗ ꯑꯩ ꯉꯧꯕꯁꯨ ꯃꯨꯟꯖꯜꯂꯛꯑꯕ ꯃꯇꯨꯡꯗ ꯁꯨꯝ ꯃꯨꯟꯖꯜꯂꯛꯑꯒ ꯁꯣꯛꯁꯦ ꯇꯧꯗ꯭ꯔꯕꯅꯦꯕꯀꯣ ꯑꯩꯁꯦꯀꯣ ꯑꯩꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯦ ꯑꯩꯁꯦ ꯈꯔ ꯑꯣꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡꯁꯦꯈꯔ ꯈꯥꯕꯩꯅ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯖꯤꯟ ꯈꯔꯁꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯈꯔ ꯑꯣꯠꯄ ꯐꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯉꯥꯡꯉꯦꯕ ꯑꯗꯣ ꯁꯤꯗꯅꯀꯣ ꯑꯩꯒꯤ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯌꯥꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯑꯥꯂꯨꯒ ꯑꯩꯈꯣꯏꯒꯤ ꯊꯔꯣꯏꯒ ꯃꯤꯛꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯣ ꯁꯣꯛ ꯇꯧꯁꯜꯂꯒ ꯑꯃꯨꯛ ꯁꯤꯃꯨꯛ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯣꯏꯅꯦꯕ ꯁꯤꯗꯁꯨ ꯑꯩꯁꯦ ꯃꯌꯥꯝ ꯑꯣꯠꯇꯣꯏꯅꯤꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯣꯠꯇꯕ ꯑꯃꯃꯝꯗꯨꯁꯨ ꯉꯥꯏꯍꯥꯛ ꯑꯣꯠꯂꯒ ꯊꯝꯃꯤ ꯑꯩꯗꯤ ꯐꯖꯅ ꯑꯣꯠꯈ꯭ꯔꯦ ꯌꯥꯅꯤ ꯍꯥꯏꯗꯤ ꯑꯣꯠꯄꯁꯦ ꯑꯩ ꯈꯔ ꯍꯥꯏꯗꯤ ꯈꯪꯗꯦ ꯈꯔ ꯑꯣꯠꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯗꯣ ꯑꯣꯠꯂꯒ ꯉꯥꯏꯍꯥꯛ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯥꯂꯨꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯆꯨꯞꯁꯟꯅꯕ ꯍꯥꯏꯔꯅꯦ ꯑꯣꯠꯇꯣꯏꯅꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯁꯨꯝ ꯅꯞꯁꯟꯕꯒꯁꯨ ꯌꯥꯎꯋꯦꯕꯀꯣ ꯈꯥꯡꯗꯣ ꯌꯥꯝ ꯁꯥꯔꯗꯤ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯥꯂꯨꯗꯣ ꯑꯐꯨꯠꯄ ꯑꯣꯏꯈꯤꯕꯅꯤꯅꯅꯦꯀꯣ ꯑꯩꯈꯣই ꯇꯣꯈꯥꯏꯔꯒ ꯇꯧꯈꯤꯕꯅꯤꯅ ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯑꯣꯠꯄꯤꯔꯒꯀꯣ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯒꯤ ꯀꯩꯅꯣꯗꯣ ꯈꯔ ꯃꯍꯤ ꯈꯔ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯀꯪꯁꯟꯈꯤꯅꯕ ꯍꯥꯏꯅꯀꯣ ꯑꯣꯠꯄꯤꯔꯦꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯗ ꯀꯂꯔꯁꯦ ꯐꯖꯔꯛꯇ꯭ꯔꯥ ꯑꯗꯣ ꯀꯂꯔꯁꯦ ꯑꯦꯛꯆꯨꯋꯦꯂꯤꯗꯗꯤ ꯑꯇꯩꯁꯨ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯗꯥꯡꯗ ꯀꯥꯞꯈꯤꯕ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯗꯨꯅ ꯀꯂꯔꯁꯦ ꯍꯥꯏꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯃꯥꯏ ꯀꯂꯔꯗꯣ ꯊꯣꯛꯂꯛꯇꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯐꯥꯎꯋꯦꯕꯀꯣ ꯕꯠ ꯑꯦꯛꯆꯨꯋꯦꯂꯤꯗꯗꯤ ꯑꯣꯔꯤꯖꯤꯅꯦꯜ ꯑꯩꯅ ꯊꯣꯡꯕ ꯃꯇꯝꯗꯗꯤ ꯑꯇꯩꯁꯨ ꯐꯖꯩꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯣꯜꯃꯣꯁ ꯌꯥꯁꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯍꯤꯟꯖꯥꯡꯒꯤ ꯃꯍꯤꯗꯣ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯀꯣ ꯑꯩꯗꯤ ꯊꯔꯣꯏꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯍꯤ ꯖꯣꯔꯣꯡ ꯖꯣꯔꯣꯡ ꯇꯧꯔ ꯆꯥꯕꯗꯣ ꯑꯩꯗꯤ ꯈꯪꯗꯦ ꯀꯌా ꯄꯥꯝꯗꯦꯕ ꯍꯥꯏꯗꯤ ꯊꯔꯣꯏꯗ ꯈꯛꯇꯪ ꯅꯞ ꯅꯞ ꯂꯥꯎꯅ ꯆꯥꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯏꯁꯤꯡꯅꯦꯕ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯨꯗꯨꯅ ꯌꯥꯡꯅ ꯁꯧꯔꯛꯏꯅꯦꯕ ꯑꯗꯣ ꯑꯁꯥꯕ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗꯅꯦ ꯑꯁꯥꯕ ꯏꯁꯤꯡꯗ ꯍꯥꯏꯗꯤ ꯁꯥꯏꯗꯇ ꯁꯧꯍꯜꯂꯒ ꯇꯧꯔꯒ ꯍꯥꯞꯄꯦꯕ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯁꯦ ꯏꯁꯤꯡ ꯍꯥꯞꯆꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯂꯤꯛꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯁꯧꯔꯛꯄ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯁꯤꯡꯁꯦ ꯈꯔꯗꯤ ꯍꯥꯏꯗꯤ ꯂꯤꯛꯊꯔꯛꯏꯗꯅꯀꯣ ꯍꯥꯏꯗꯤ ꯍꯤꯟꯖꯥꯡ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯑꯗꯨꯗꯣ ꯈꯤꯇꯪ ꯋꯥꯠꯂꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯑꯩꯁꯦ ꯍꯤꯟꯖꯥꯡ ꯃꯍꯤꯁꯦ ꯑꯃꯨꯛ ꯍꯥꯞꯄꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯑꯣꯜꯃꯣꯁ ꯍꯥꯏꯗꯤ ꯁꯨꯝ ꯊꯣꯡꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯃꯨꯛ ꯊꯨꯝ ꯍꯥꯞꯄꯅꯦꯕꯀꯣ ꯊꯨꯝꯁꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯗꯨꯒꯤ ꯍꯥꯏꯗꯤ ꯀ꯭ꯋꯥꯟꯇꯤꯇꯤ ꯀꯌꯥꯝ ꯖꯥꯝꯕ ꯂꯤꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯦ ꯊꯨꯝ ꯍꯥꯞꯆꯔꯕ ꯃꯇꯨꯡꯗ ꯍꯤꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯐꯖꯅ ꯁꯧꯍꯟꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯁꯧꯔ ꯐꯖꯅ ꯑꯗꯨꯒ ꯃꯊꯪꯗꯅꯀꯣ ꯐꯖꯅ ꯁꯧꯍꯜꯂꯕ ꯃꯇꯨꯡꯗ ꯍꯤꯟꯖꯥꯡꯁꯦ ꯌꯥꯔꯛꯑꯦ ꯂꯣꯏꯕ ꯃꯇꯥꯡ ꯌꯧꯔꯛꯑꯦ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯑꯩꯁꯦ ꯖꯤꯔꯥ ꯍꯥꯞꯄꯤꯅꯦ ꯖꯤꯔꯥ ꯍꯥꯞꯄꯒ ꯑꯗꯨꯗꯩꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯔꯦꯕꯀꯣ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯔꯒ ꯑꯗꯩꯗꯤ ꯂꯥꯁꯇꯅ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯔꯦ ꯐꯗꯤꯒꯣꯝꯁꯦ ꯈꯔ ꯑꯃꯨꯛ ꯊꯝꯍꯧꯔꯤꯅꯦꯕꯀꯣ ꯑꯩꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯁꯇꯅꯦ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯇꯦꯡꯀꯣꯠꯇ ꯈꯛꯇꯪ ꯍꯥꯞꯄꯒ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯞꯀꯦ ꯍꯥꯏꯗꯤ ꯑꯃꯨꯛ ꯆꯥꯏꯒꯦꯅꯦꯕꯀꯣ ꯍꯤꯟꯖꯥꯡꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯀꯂꯔꯒꯁꯦ ꯐꯖꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯁꯤꯗ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯛꯑꯦ ꯍꯤꯟꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛꯁꯨ ꯍꯩꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯍꯩꯅꯗꯕ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯃꯥ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯃꯥꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯚꯤꯗꯤꯑꯣꯅꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯩꯕ ꯈꯔ ꯋꯥꯠꯄ ꯃꯌꯥꯝꯁꯨ ꯁꯨꯝ ꯌꯦꯡꯕꯤꯒꯅꯤ ꯑꯩꯁꯨ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯍꯩꯅ ꯊꯣꯡꯖꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯌꯥꯝ ꯁꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ